Maktada Story Collection की माइकैदगी listener सिंगु खुरुमजरी मयाम नुंसिबिदुना channel asibu subscribe share amadi comment pibiramo ngasigi oiba paukse khangatchaba kramuru pau kya mayamda khanganjari Henapati da gari sing pandun leirako numit 14 sukre gari sing ifan da puraknabidamakta matowagi mihutsinga CM ga unakre Mitay amasung Nagagi apunba notice People's Committee ki Manipur Pawalok ama siyempre Kuki NCO singna Naga taruk ki mari makong haidokpa sungani NPF Justice now Laker gin panel da maong sumdaba mising hengkalakpa insin lagani Amit Saha Kuki militant sina Rongmei Naga imung amagi mi ohum phana hotnarkpda siningchita hinghoure Nation highway da toina pocket tawbane investigator singda ninghanna pohal CS Naga misam taru phajin ki bagi wathok Naga gi expert body tumin election biganu saringai di hausi yang mang film forum BJP government na sokat traba matang khata da shanti purakani MLA sing kompam handok biro Samajwadi Party matang da macha khaina pau isari Senapati da gari sing pandun leirako numit 14 sukre gari sing imphanda puraknabidamakta matowagi mihutsinga CM ga unakre Kapopi district ki manung sanba Kolen Kot Gym da khulai paiba singa ambush tawduna thadogi search leader om mahat ki buga mari leinana kim na tha sigi tarahumdoi degi chatharapu sadon namaram oiraga national highway number 2 Imphal Dimapur lambida gari sing pandun leirako numit 14 sukre nongju nungsa marakta lambida pandun leirako driver sing angka phangna awam mayongnari hairi Marakse Senapati district ki tonga mafam singda pandun leirako gari sing security akan basic sing thawanga loyana Imphal da puraknabidmakta matawa Manipur truck owners welfare association na president Kes Ranjit Singang Luchingbo tim Mr. White Khamjana unakre Masi Mr. White Khamjana unabadu da matang matowa gi Luchingbo mana pona fam da pundorku matungina Nagaland gi khujumandagi hawraga Senapati district ki tonga mafam singda pandun leiba gari sing mi sing asi atu sukimatik awar mayoknare highway asi makhatana rocket tawdu leirabadi driver sing ken awar mayoknaba natana este asigi economic town awar mayoknaragani aduna pandun leiba gari sing asi akanba security section thorang produna Imphal yona purak puthopiu haina tangsin ki hairi amano este asigi tangai phada polam sing leptan puthorai bane sun highway number 33 Imphal jiri lambi asi leiba tonga thong amadi fiom soklaba lambi sing asi athu matam le singin pi haina su taksin ki matowagi maikaidagi pukhalaki wafam sing kumna taramatu Mr. White Khamjana di maikaidagi Senapati sigi tonga mana wafam singda pandun leiba gari sing atiyam batang Imphal tamna puraknabidmakta mari lemba ise hodda singa wari Sanari atu matamna yanaba puraklakani habi thajaba lei masi mathakta Imphal ji lambida fiam phagatna nabasu mari lena authority da khangalagani habi thajab pirakhi hairi Panba yabadi Nagaland ki khujumandagi hawraga Senapati di khulen phawbada hujik punna gari satuk lom panduna leiri haribu gari sing asi purakliba polam sing asi manungda mahi marong khamen alu telau amadi atai makhal kyagi mana masing kaya yawba amasung haira kaya yawbuna maram oiraga hujik polam sing asi pathapam thaduma mang tagle usina maram oiraga lalonba sing da asau mangjab ammayong nari hairi lambi asida pandun leirako driver amana pona phondorokki matung ina yamno gari sing matam san lambi pandun leirakpana hujik thangna sing amasung chana polam phangdabadagi awa mayoknari makhoi panthariba mafam sida lei liba dukan sing da sumai masing yano gari sing mi sing na lei badasteng hawai amadi atai tangai phada polam sing leiba yadabagi awa mayoknari hairi asugum bichara asida fam asida divers union amasung afam asigi deploy tawriba security sing maikaidagi thangna sing amadi atai polam kya mating panglakhi district administration ni maikaidagi su san thana mating kharadi pangbi adubu hari polam aduri sang yamna yamdaba oibana khutongcha mayongnai asigumba yum asi driver sing ni marakta ana ye kya yorok lei masi nungta mari leinaba authority ming sanghaning hana driver asina phungdogi hauji makhatawa pau pizari BJP government na sogatraba matang khada shanti purakani MLA sing confirm handok piro lamna masida hauji oiba tangdu leita da fiam masida loisensi arabadi BJP government amasung sogatliba MLA sing punama khongpang handok piro matam adumok thawai lamdam asida langdu leitaba hanjalakani miyamna wakhan tamiduna government asigi parama tamila se haigi thajja Samajwadi Party asigi union president konthojam isorjina phongdokhe
ꯄꯣꯊꯣꯡꯖꯝ ꯂꯥꯏꯔꯦꯝꯕꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯣꯐꯤꯁ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤ ꯃꯐꯝ ꯑꯃꯗ ꯏꯁꯣꯔꯖꯤꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯒ ꯃꯃꯤꯡ ꯈꯛꯇꯒꯤ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯁꯤ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯤꯡꯅꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯇꯝꯄꯥꯛꯇ ꯂꯣ ꯑꯃ ꯆꯠꯅꯗꯨꯅ ꯂꯩꯔꯦ꯫ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯝꯕꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯂꯦꯞꯇꯅ ꯐꯒꯠꯂꯤ꯫ ꯃꯁꯤꯒ ꯇꯥꯏꯑꯣꯟꯅꯕꯗ ꯆꯤꯡꯗꯅ ꯃꯤ ꯐꯥꯗꯨꯅ ꯑꯃꯗꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯀꯌꯥ ꯂꯦꯞꯇꯅ ꯆꯠꯊꯕꯗ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯕꯤ.ꯖꯦ.ꯄꯤ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤ ꯂꯩ꯫ ꯌꯥꯔꯤꯃꯈꯩ ꯃꯤꯁꯤ ꯃꯤꯅꯥ ꯂꯦꯞꯇꯕ ꯑꯗꯨꯃꯛ ꯊꯣꯛꯈꯤꯒꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯑꯃ ꯂꯣꯏꯁꯤꯟꯈꯤ ꯍꯥꯏꯔꯕꯗꯤ ꯕꯤ.ꯖꯦ.ꯄꯤ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨ ꯁꯧꯒꯠꯂꯤꯕ꯭ꯔꯥ ꯑꯦꯝ.ꯑꯦꯜ.ꯑꯦ ꯄꯨꯝꯅꯃꯛꯅ ꯈꯣꯡꯐꯝ ꯍꯟꯗꯣꯛꯄꯤꯔꯣ꯫ ꯃꯗꯨ ꯈꯛꯇꯗ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯀꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯁꯤ꯫ ꯃꯥꯅ ꯍꯥꯏ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯔꯤꯁꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯤꯂꯤꯇꯔꯤ ꯄꯋꯥꯔꯅꯤ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯅ ꯐꯥꯖꯤꯟꯈꯤꯕꯁꯤꯡ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯌꯥꯝ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯆꯤꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯤꯡꯕ ꯄꯤꯗꯦ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯀꯨꯀꯤꯅ ꯂꯥꯍꯧꯕ ꯑꯅꯤ ꯃꯔꯛꯀꯤ ꯀꯔꯤ ꯑꯁꯣꯟꯕ ꯑꯦꯖꯦꯟꯗꯥ ꯂꯩꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯍꯪꯅꯤꯡꯉꯤ꯫ ꯁꯦꯟꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯃꯇꯤꯛꯅꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯊꯣꯡ ꯂꯥꯡ ꯑꯁꯤ ꯃꯤꯌꯥꯝꯗ ꯎꯔꯤꯃꯈꯩ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯂꯦꯞꯈꯤꯔꯣꯏ꯫ ꯑꯃꯔꯣꯝꯗ ꯕꯤꯁꯣꯔꯖꯤꯠꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ IRS ꯇꯧꯒꯅꯤ ꯍꯥꯏꯔꯤꯕ ꯇꯝꯄꯥꯛꯇ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯗꯨꯃꯛ ꯇꯧꯈꯤꯒꯅꯤ꯫ ꯃꯁꯤꯕꯨ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ SIR ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯑꯈꯪ ꯑꯍꯩ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯈꯤ꯫ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯔꯣꯡꯃꯩ ꯅꯥꯒꯥ ꯏꯃꯨꯡ ꯑꯃꯒꯤ ꯃꯤ 3 ꯐꯥꯅꯕ ꯍꯣꯠꯅꯔꯛꯄꯗ ꯁꯤꯅꯤꯡꯆꯤꯠꯇ ꯍꯤꯡꯍꯧꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7 ꯇꯥꯔꯛꯄꯗ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯧꯄꯨꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯔꯣꯡꯃꯩ ꯅꯥꯒꯥꯁꯤꯡꯅ ꯈꯣꯏꯇꯥꯡ ꯚꯤꯂꯦꯖ ꯑꯃꯗꯤ ꯔꯣꯡꯃꯩ ꯀꯨꯀꯤ ꯚꯤꯂꯦꯖ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯔꯣꯡꯃꯩ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯏꯃꯨꯡ ꯑꯃꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯆꯥ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ ꯄꯨꯟꯅ 3ꯗ ꯑꯐꯕ ꯃꯈꯜ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯃꯈꯣꯏꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯝꯂꯦ꯫ ꯂꯥꯏꯕꯛ ꯐꯕꯗꯤ ꯃꯈꯣꯏ 3ꯃꯛ ꯁꯤꯅꯤꯡꯆꯤꯠꯇ ꯍꯤꯡꯍꯧꯔꯦ꯫ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯈꯧꯄꯨꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯈꯥ ꯊꯪꯕ ꯃꯥꯏꯀꯩꯗ ꯀꯤꯂꯣꯃꯤꯇꯔ 30 ꯔꯣꯝ ꯂꯥꯞꯅ ꯂꯩꯕ ꯃꯐꯝꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯊꯣꯏꯗꯣꯛꯅ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯈꯤꯗꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯅ ꯃꯩꯇꯩ ꯀꯨꯀꯤ ꯈꯨꯠꯂꯥꯏꯁꯤꯡꯒꯤ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯤꯕ ꯃꯈꯣꯏ 3 ꯑꯗꯨ ꯇꯨꯝꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯈꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯑꯦꯇꯦꯛ ꯑꯗꯨꯗ KNFAꯒꯤ ꯀꯥꯡꯕꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯈꯨꯠꯇꯒꯤ ꯁꯤꯅꯤꯡꯆꯤꯠꯇ ꯍꯤꯡꯍꯧꯔꯕ ꯔꯣꯡꯃꯩ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯀꯥꯡꯒꯨꯟꯗꯥꯏ ꯔꯤꯌꯥꯡꯃꯩ ꯆꯍꯤ 60, ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯨꯡꯗꯥꯏꯃꯨꯡ ꯔꯤꯌꯥꯡꯃꯩ ꯆꯍꯤ 55 ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯒ꯭ꯌꯥꯝꯂꯥꯡꯇꯧ ꯔꯤꯡꯕꯥꯡꯍꯩ ꯆꯍꯤ 35ꯅꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯅ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯅꯔꯛꯈꯤꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯀꯥꯡꯒꯨꯟꯗꯥꯏ ꯑꯃꯗꯤ ꯈꯨꯂꯦꯝꯕꯨ ꯊꯤꯕꯤꯃꯟꯕꯒꯤ ꯃꯆꯥꯅꯨꯄꯥ ꯒꯥꯜꯃꯩꯃꯨꯡ ꯔꯤꯌꯥꯡꯒꯩꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ 3 ꯄꯨꯟꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯤꯉꯩ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯥꯡꯖꯧꯅꯅ ꯂꯨꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯈꯪꯍꯧꯗꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨ ꯃꯍꯥꯛꯅ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯦꯜꯍꯟꯈ꯭ꯔꯕ ꯃꯍꯥꯛꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯦꯟꯈꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨ KAꯒꯤ ꯔꯥꯏꯐꯜ 2 ꯑꯃꯗꯤ MN-32 ꯔꯥꯏꯐꯜ ꯃꯥꯟꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯎꯏ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯇꯥꯟꯅꯔꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯁꯤꯅꯤꯡꯆꯤꯠꯇ ꯍꯤꯡꯍꯧꯔꯕ ꯒꯥꯡꯂꯥꯡꯇꯧ ꯔꯤꯌꯥꯡꯃꯩꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯉꯁꯤ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯊꯧꯄꯨꯝ ꯏꯔꯥ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯥꯎꯟꯁꯤꯜ ꯑꯁꯤꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯂꯧꯃꯤꯁꯤꯡꯗ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯂꯣꯏꯅꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯁꯤꯒꯤ ꯅꯥꯒꯥꯒꯤ ꯂꯝꯗꯝꯁꯤꯡꯗ ꯂꯪꯁꯤꯜꯂꯝꯕ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯏ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯃꯊꯧ ꯑꯗꯨ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯉꯥꯛ-ꯁꯦꯟꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯃꯒꯤ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯐꯪꯕꯒ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯆꯥꯅ ꯈꯨꯠ ꯍꯟꯕꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯔꯣꯡꯃꯩ ꯅꯥꯒꯥ ꯃꯤꯆꯝ 3 ꯑꯗꯨ ꯀꯟꯕ ꯉꯝꯍꯧꯈꯤꯗꯦ꯫ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯄꯥꯝꯖꯕꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯑꯣꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯊꯔꯛꯂꯕꯗꯤ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯕ ꯄꯥꯎꯆꯦ ꯀꯌꯥꯗꯒꯤ ꯈꯟꯒꯠꯆꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ
ꯃꯌꯥꯝꯗ ꯈꯪꯍꯟꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝ ꯄꯨꯟꯅ ꯈꯨꯔꯨꯝꯖꯔꯤ꯫